German amadi Tiger Road Kuki amadi Meitei gi Marakta Michang Mikhai Naina Yenge haibasi chap chana khangba ngamle sujata Kuki singi oiba lifeline semnanaba donor ministry gi maikaidagi chief secretary da hairakliba wafam gi matam MLA sing Delhi da chatuna khongjang changsin phamthoi haina imagi mera gi president TA sujata na phongdokrai wafama sing asi Manipur Press Club da pangthokpa pawgi mifam amada mahangna phongdokibani sujata na makha taraduna hai tha asigi tang amada Kuki inpina president da Kuki singi lifeline sembinaba haijakibaga August tang tarukta donor ministry da thamlakliba wafam taraina logba yaroi lan hauba numitagi Meitei singna national highway singda matam sangna chatpa yadana lerakliba asida karigumba thabak amata paikhatpa ngamdraga naga singna Kuki chathok chasinda athingba pirubana numit kunni gi manungda yanaba puraknaba honaba asi Kuki amadi Meitei gi marakta Michang Mikhai Naina Yenge haibasi chap chana khangba ngamle haire Pibam asida BJP Manipur amadi opposition oina lairiba party singna sapsaba paukom bifam thoi miyamgi mihut oina lairiba MLA singna su wafam asida mijeng changlaga center tahannaba topam thokpa tawgadabani haina sujatana makhatana phongdokhe August 12 gi hauna Nisha haiba Potlam Amata lamdam asigi Dukan amadi vendor singna Yonbiganu kangleipana Kanglei Peoples Against Narcotic and Psychotropic Substance Kanglei Panana lisingani kuni thoidegi lamdam asida mayai kaba nisabu thingnabagi mayokta makhl kayagi khongjang amasung awareness program na singba lepa laitera chathaduna lakli makhatana chathakigani haina ngasi Manipur Press Club da pangthokpa pawgi mifam amada Kanglei Panagi General Secretary Mosas Phundaina phongdokre mahakna makhatana phongdokhibada hauji khunai asida nongmagi thaksi khasi kaitharakpa nisagi ipakta hena mai onsilakpa ngehaktangi oiba wakhalonda hena mang tharakpa haibasi khunai asigi achawa mangjaba natana tunglam chatta hena akiba masak phangna sokalakpa yabagi moongda leire hyriba mayai kaba Nisha asidagi kharadang oirabasu kalhaunabagi pambai ama oina kanglei panana lakliba August 12 dagi hauna Nisha haiba Potlam amata lamdam asigi dukal amadi vendor singna yonbidanaba amadi bibidanaba khanganjari loinana hyriba wafam asingak na chanaba su khongjang changsilagani haike mahangna makhatana hai kanglei panana paikhatkadoriba thabak sing adudi ahanbada inkalagliba angang sing mahairoi sing da masagi chahi kulomdoi shudri phawba Nisha amatagi makhl yonbidaba bibidana bakhangalakli loinana kwa zarda talab khaini churup yu alcohol singba amata yonbidana ba hariba sini ani subada public place da Nisha pasa churum na singba amata sisinabidaba ahum subada iramdam asida lairiba school college ki mafam singda meter chamagi radius ki manung chana leiba area da Nisha amata yonbiganu hariba asi India lona pass tokraba COPPA 200 tamayek senga takli haike mahakna hai kanglei panana paikhalakadoriba khongjang asi mari suba oina Manipur da leiriba yu vendor singna office hour school college hour da yu yonbidana basu khangalakle aduga manga subada Manipur da isai nomaina singba sinba matamda Nisha pasa alcohol yaugdanaba sinbiyu nomagi Nisha saba helakpa yonba helakpa paisa khara phangnabagidamak maman yamdaba miyoibagi punsi lekha tahanba haibase aikhoi pumnamakki mangjabani haike mayai kaba Nishabu maru phangna muthatke hairabade Manipur lengang amasung khunai asida lairiba mipum khudimak Nisha thingbada thodang yaminaba changi kanglei pana khakta Nisha thingba muthatpa ngamloi aphaba khunai ama sengapatangai fade haike mangna makhatana phongdokhibada kanglei pana na changsingadoriba khongjang asida landam asigi miyam pumbada saruk yabiyu loinana Manipur da lairiba civil society organization amasung lekai gi club singasu support tawiyu haina kanglei pana gi makaidagi ikai khumnabaga loinana nolupna haijarakle Kuki Kobo tribe amata leite Thadau tribe Kuki singi ambela makhada leite Thadau tribe asi Masai culture laizaba district oiba tribe amani Thadau tribe asi Kuki normal lecture ke part amanate loinana Kuki ambela ge makhada leite haina Assam Dima Hasau ge Thadau tribe ke Chief Samuel Chongkholan Lofum na phongdokre magna makhatana haikibada Manipur da Meitei ge CSO singa santi oina lambel ama langna bagidamak Imphal da wari sanakiba adu volunteer oina sarugya kibani wari sanakiba adu gi matangda kanagumba singna khanaba hauba statement sing thopagi thabak tawroidabani Imphal da pangthokkiba dialogue adu mapung phana support tawi Thadau inpi Manipur amasung Meitei civil society singe marakta lairiba misunderstanding asi lokthokuna community khudimak sap manana santi gi lamben da laknaba thabak tawminana bagi wafam adu yanakibani Any Kuki tribe haiba yamna sayetnaba asinatana Kuki Kobo tribe amata leite hairiba kangbu sing asina Manipur asi thugairaga
separate administration ki demand tauri adubu thadau inpidi separate administration ki wafam asida support taude adubu masana kuki ni haiba sing aduna thadau miyam sing asi kuki ni haina lana saktak na bahonai haina maral seki Khusem gi lan thokliba BJP amuk hana thagat pam thokte Roman state asida hojik thokliba kanglup ki lan asi Khusem gi lani Khusem gi lan thokaliba BJP party asi amuk hana thagalabadi sidagi hena sathiba lan amuk hana thokloi hainingai leite haina Manipur Pradesh Congress Committee MPCC ge member oinam Roman phongdokre Singjambai Assembly constituency ge oina member asi gi yumda ngarang pangtokpa youth induction program da wafam asi phongdoluna makna makhata na hai center amadi state animakta BJP lengak na lusinglaga karamna lan asi thogalibano lal asi thoklabasu sahi ani hanjak laglaba faraba loisinba ngamdriba sina karigino haiba wahang sing hangli asigumba khusen gi lan thokliba party asibu miyamna amuk hana thagalabadi hena satiba lan ama amuk thoklakloi hainingai leite thabak ama phangna bagidamak lairik laisu tamnuna kanna honarakpa naha sing asidi unemployment gi isu naha kaya ama kangauna duna leire masi leibak asibu paliba BJP lengakna lamdam asigi naha singbu Manghanna basin bani haibasi haiman bathokloi thoram asibu saruk yaduna Manipur Youth Congress Committee gi hanagi president ningthaujam popular na hai sahi ani helaba irang asina lanjena duna lehellaba IDP singi kholau pukhatlu bagi damakta FIR chanke maram dilengak na silakliba IDP sing gi rehabilitation gi thawong asida compensation oina yumthong amagi lupa lising huputra manga khakpi ni haina order thokhiba duyat chana de yungkai mai thado khiduna thawai khubakta haptuna chelakpa IDP sing da lupa lising huputra manga piduna bakhoi gi kai khraba mayum sing semjinduna rehabilitation gi tawbat haibasi maram chade yumthong amagi imung ahum natraga mari leibadadi yamna khudong sadaba amasu oire lupa lising huputra manga hyriba sidi lenga ki school da thabak sungka kadana thagi talap lakpa ngaiba oza amana heli haiba wafam thamke leibak asigi independence day numita lal harup singna general strike kokre India gi ningtam numit thoram pangthokadoriba August 15 gi ayuk pung amadagina numidang waram pung 3 community kuntra phawba korkomna total shutdown lothokre loop asigi media coordinator M Sagena khuyek pidun thadorok pachirol amana hai iramdam Manipur kanglaipak asi awatpa amata leitana Ningtamba nation state ama oina sahi lising anegi mathakta aiba puwari leiduna pusilakhiba lebakni kumja lising ochani pantara mapandagi na kumja lising amaga chani pan kuntaruk phawba chahi taret awagi makhada laikiba amasung kumja lising amachani pan marphutara mathoi dagina British loksin kebana tana kanagi sumikha polaktabani kumja lising ochama pan humpuni pan ge June amadi July da pangthokkiba mikhalna sem kiba miyam gi lengak adu Indiana namthak tawduna kumja lising ochama pan Nimpuma pangi September kurmathoida Manipur gi ningtamba munbagi khuyek namduna lauke Malemda khwaidagi chawba democracy satpa amadi military gi papangan kanbada marisuba lebak ni hairiba Indiana sahi ahum phajilakadoriba Manipur gi wathok asi hojik phawa loisinba ngamdana leire August 15 gi Independence Day chahi khudingi korkom na boycott tawduna lagi handak su boycott tawgani boycott asigi saruk ama oina lamdam asigi mafam sin bathungna August 15 gi ayuk pung amadagina numidang waram pung 3 kamini kuntra phawba total shutdown tawgani adumoina mak essential servicing medical electricity water supply fair service press amasung lining license gamari leinaba thabak sengdi shutdown asida komthokani haina cherol asina makhata na phongdurakle amaromda August 15 gi ayuk pung 5 dagina numidang waram pung 5 phawba kanglaipak Manipur general strike lakthokle haina Sorepa kanglaipak na thadorokpa cherol amana phongdorakle lubasigi publicity and organization secretary MCI phabina khuyek pidun thadorokpa cherol amana hai mahausa gom handak lakthokliba general strike asida electronic media e pauloisang amade paumi singe matau ana ayek purup singe lining lason gi thoram sing amade mahau langpok ki thabak sing konsiloi komdali sing amaga chani pan marputara mathoi ge ningtam lanpham da mai thiraba matung British na loksinduna makhoi gi Protectorate ki makhada leiraba matung komja lising matama Manipur tare ke August 13 da kanglaipak Manipur ge mapung phaba ningtamba hanjilhan ke India gi ningtamba numitagi kanglaipak Manipur na no mahana ningtamba piram ki haibasi malem sinba thungna khangnare India na loksin khibadagi ngasi phawba aikoi purup masen hana halduna tangdu laita da balamdam ama oheli haina paladuna cherol asina hai aikoi masen hana halaga kanglaipak Manipur ge ningtam lantheng ase khangtapta loisin hankhina bagi pandam ni haibasi miyamna ipong phongna khangnarabani lamdam masigi miyamna awang nongpok India haiba wai si sizinaba matamda aikhoigi wakhalon ase India gi makhada leibada yathokhale Wesia haiba wahai sizinarakpa matamdadi lamdam sigi phije chaksa nat amadi senmilon punna
Hingminnarakpa yelhau phuruk pumnamakki apunba ningtam puwari ningsinghali tanpham asida isana isabu decolonize tauba mathau tai haina su cherol asina makhatari